JSC against the brutal killing of Takilamba Manoranjana ngarangdagi hauduna Manipur pumbada kaukiba pung nipunipan gi general strike ngasisu makatana chathari tha asigi taranipan da kangchup chingthakta kuki khulai paiba singna makhut chalaba matung mihathina hatok pikraba thiam konjel samanjing lekai dagi Takilamba Manoranjan gi misiga mari leinana semkiba JSC na kaukiba pung nipunipan gi general strike asina maram oiraga Imphal City ki manungda leiriba Pauna Kaithel amadi Thangal Kaithel famnakide adumoinama pharmacy singde mausagum aduma thong hangnaki General strike asina maram oiraga mahailoisang amade bank na chingba singsu thong hangnakide lambida gari chatpagi chang aduki matik nemki Inter-district chenba passenger gari amata chenakide JSC na lauthokibagi matung ina general strike asida analayeng essential service amadi dharma karmagi oiba thauram singde komthoki Panbayabadi Takilamba Manoranjan Misigamari Lainana Semkiba JSC na taliba demand sing aduda Unified Command gi Chairman Manipur Chief Minister da sinagadabani Central Government amasung Kuki Narco Terrorist anigi marakta leiba suspension of operation su asi khudakta withdraw togadabani Central Government na Manipur da sanariba divide and rule policy khudakta lepgadabani Manipur da NRC khudakta chanahangadabani Kuki Narco Terrorist na thani pak chupna maitei gi mathakta landarakliba asi state government na ngak pangamloidaba oirabadi khudakta fam thadokadabani Mathau ningtina taudraba Central Forcing khudakta halankro aduga state asingakliba state force ta ahenba sakti piu Laikidabagi imungda Manipur Police personnel amana mathau tauringai manung laikidabada piba ex gracia amadi pifam thokpa khudong chaba sing aduga chap manana pigadabani haiba yauri